sagi hainarido sai hainarido CS4 Manipur CS4 leibra gaina hangsu dum yawnei yam masi yam di hainingre aduna sigoma film sida ekoi sina major community ni haibu sina community kuding maksi konjinba yellow missing mayoina ko masi konjin mama mathok tari aduga masi apun bagi pangal lama sagat na bo na haudragadi masi haying tungdasu ngasigi mirolse yamna sathina yamna thina se hodo amakak uba phangi smai tamsa hoi wari sanaba hoba haibsidi amarom da kitang phaba haitare kitang phogalakpa khongthang amani haina lawba yai adubu wari sanaba sina sagi tang taba warep amaka lawrga resolution kan lawrga yanagani haibidu madi hajik lariba film sida sumude maramdi cookie singi mokhogi separate administration gi mangla je sunda thadokte masit thadokta sina maram markanda aikhogi mitei singi site gi wari sab satliba mioi sing sinasu mokhogi separate administration gi ofam je moi ka su yaroi yana ba haibo ofam si swaida leiroi dawri aduna wari saba pai hairagasu wari du karamba maigeda lakadunu haibusidi yam aruba makhakne ngasagi wari sanaba sida handoknaba machangye ngasagi yanaba si porke haitargadi masu kara handokpa aisu kara handokpa aina aduda cookie singi oinadi mokhi demand do handoi hare adu mitei singi di demand leite handok ngai leite haibni mitei sing ngasi phawbada thengnara isi lan si landarak budu ngak thok chana bu honabne maduna taba mitei sing demand amta leite ba makhoina separate administration hairakwa matamda adudi yaru haibne maramdi manipur haibase sahi lising kaya sahi lising mari henbagi puwari leraba masi manipur gi miyam gi pambom pangal tan nga aga ngasi phawba lakhiba adugumba masi gi leba amakhang adubu india da mers tawgraba matungdadi masagi leibak sigi oijaramba mating se phudok ngamdaba phibam ama sum laktana ngasidi kangkhong saibigi phim si laineba mitei singne hek sontar ko matamda manipur soidana kai ganeba aduna mitei singsi atamna sonta hanba manba adugumba thausil ama satharabra haibigi chingnabsidi manipur gi miyamda phawro ibsi yam kuirabani haitare ko aduna masigumba phibam masida aikhogi wari saba chaliba kogi amuko fox ki representative sing si nasu hektamak makhogi wakhalon da hektamak yai natraga yadi haibidu suwang moyena ai haijaninge marang maka aikhoiga masagi fox ki luchingba amaga telephonic conversation sida makhoiga aina sigi matang sida hangba kanda makoisu moisu sena makidi akiba phawe basi makoina kari haira kanda sagi manipur miyam na kari mo haira kadege haibasi makoi da su akiba dum leba aduna miyam di sentiment sigi wang bada makoi kesu chakloye bako aduna tugaige haibiduga tugaiba yaroi haibiduga wari sana buda pun sunda tani thajede adubo wasagi kogi amana amagi da thajana da baitare hojik lari ba mistrust se hanjin hanaba una hanbadumadi fayen lowi aduga wari sanari basina warushin ma purkani haibadumadi thajabu ude aikoi maikaidigi hainingmadi lan si landarak bani lan si misunderstanding leibidigi masisida kogi kuthona dana mi hanabadu natteba sidi pre plan tawraga tawrage aikoi matam sare sigi matam sida koi tawbadam ni kaina khallaga masagi sigi steps se mokoina lorokpaneba aduna makoina sigi steps se lorokpasidadi misi mina mayam nange hoje haige dori sidi wari sanabada phone je kamai ta doino ai asi milution bada udabanina haini di cookie only solution di cookie control to cookie sidang control to bakanda lan adum loira neba aduna wari sanabagi negotiating table da lakna bo honaba kogi MIC gi policy si thagat ningai di oire adubu masi makna solution por ani haibasi madi hajik maki oina di u phangdeba maramdi masida wari sanaga doriba point ani je yam lapneba yam lapna basina maram morkanda ani je samjinaraga yanarakani haibasi madi udeba thugai ge haibasing dubu mikka main tawduna
sahi lising kaya gi buwari leijarak laba ipa ipu sing nga ga thamoban lebak sibu thugai gi haba kanda manipuri kana ne ya ga dorino ya ma oi da ma khak ne ba aduna masi india government da leire india government jina kadai hobo puksil sengna sigi thabak se lo shinna bo honari bage haiba sine ba koni yinga dori sidi masida moina lori initiative si chumbra swai da koi da confuse ama ngasi bawo da india ne yam pusil singna honabagi mami mi da da bugum ma koi de si urga leiri ba irang se pr se handa ki mars si da lakhre ko adugi lakhra ba mutung si da irang se kharan ne magadra haraga koi india gi central force sing sina amuka ngasagi cookie militant sing hondo honjing tawram bagi report musu leiri bne adu itargadi karino ba karino bu tawduri si makoina makoiki kuba manung dal leiba militant group khara dongna sijinaragadi masi aidi sigi wari sanap nadi pangkan kan dong wande adu wari sanaba haibsi yam phayena dum hainingi akoina february tha dagi sorry ainga march hai ramale february tha dagi khoigi pr se lakra matung da akoina paru budi hector control tawraga sai kulai pai singi movement sing jing amasung tampak ta animak dum hai jebo ko sista leriba khoigi working sing sida saruk yari sing si chap chana laksil laga sai santi je purna bo honara ka drai do ubne ba adu som da babuk sing da central force kharan namuka sagi apom amadagi amada cookie militant sing pu dana chatlaga sum thangdok thanjin tawraga asum laiyirbagi mami si urakpanina masidi karamba matam da amuka noi mu hawro ka air ga hawla kadurigi aisi hangninge ba aduna sigi film sidi miyamna ka shu pen ba oiroi adubu akoini yenga dawridi india government na policy se kadai hobo pujel sengna pakhali bage waroi sinna purukna bo khona bada makoina loriba khogi step se kadai ba hobada pujel senga bage haiba se masi number 1 yeng da yaroi masi yengna bagi damakta ni haina lobu su yae ba nuko komi sorry kanoga amuko ka fox kana salli ji ju asigumba sagi india government gi initiative to kadai aspa ba pujel sengi bage haiba si khangdok na bagi step am suni haina lobu yae ba aduna masi sta pujel seng ta targadi makata na wari sana bagi muthosu ta de ba adu period to su haribo organization singsina lorok basu yai lorok tam sai madudi hajik masigi wari sana badugi outcome de hajik pung khari matung dadi soidana si leire do koi u phangani ado hajik phagi oina di hariba ada sakki ba ni singji omta contact to phangda bana mar mor kanda masigi kari film leire bage haibidu madi haiba ngamdre adubu koi gi national media kharana report torok badadi sagi misunderstanding dai ribasi sagi kitak phathanaba adum da initiative se lobani haibagi ofam phongdoi aduga chap chana machine hekta final loire waru cinema pur ani haibidu madi haju phawgi ni udi makhogi dam ta karigumba khara tawbige kaina india government da khanba man ba makha yauri machine ba yamna section ingai oridi section ingai orisi cookie dagi indiana mu hele haina lobu yare hojikti maramdi cookie singse hojik su PR manung da su koi Indian Army singa cookie militant singa leminai chatminai haiba simadi yam make sing leire ado hari di PR tham pare pas ado sila kan sida nakal ani makshi samana ba miyeng wi yeng de haibani da wai magi Myanmar da sanaga ba magi politics to the sinaga ba cookie militant sing du adu oibra Manipur manungda purup amagi matakta lan tahanaba idamakta cookie militant sing du buthok pusin tawraga mafam saba yeraga lehenaba honaribra si wang mayam am laeba masidani indiana manipur gi irang si sita karai phawa puksil sem thabak tawrige haibsineba koina hangadabudi section ningai oirisisu cookie dagi di indiana hena section ningai oirabra haibsi manipur gi yam da phawrabaneba sanglaba matam si pr Lahim Yarena, Heg Horokpa, Yang Tolokpa, Birensi, Mr. Birensi, Maron Dagi, Asagi, Security Advisor, Security Kenosi, Chairmanship to Lotu Kiba, Adu PR Labagadi Manarabneva. Adu Resu, PR High Deva, Article 355 Ki Makada, Magi Bob Kulumutul, Lotu Pirega, Masimamik, the Chief Minister Uhelaga, everything in your government, Python Lakravaneva. Laki Basida.
warusin puraknabagi mami tadeba kangrup ki irang thokbu sahi ani hena chapro sahi ani sujalak pasibu angakpa man natro sidi yaro hersi uri poneba sisida tawge haina tawdaba mong ma yauri banina ngasi wari sanariba asidasu warusin purkani haibidu mati asagi akoina imagine tawbusi sungamdre ngamdrabanina Amit Shahna final talk ni na hajilak baduna maram warkanda na koina yanaba ngamdrabanina akoina habsi yaro haraga nakal animakta nampu torokpa yabagi utokpaduma leyaba nampu torokpa habasida manipur gi integrity da akaiba laklagadi madsina amuk hena sathiba yam chawba mai chakpa ma manipur da thokneba hana sahi ani phajilakpa irang asidagi hena sathiba irang ma thokneba aduna masisu india government su urangani hoi mamangda budi manipur gi territorial integrity je sungai kai hal loi separate administration yaroi hana india government haibidi leyeba haibad leyraga hajik oiraiba pibam sidana akoigi una tainaba pibam man ba haitare asi lakbasineba koida yam nang halidi kuki singsi akoina sum yengda makogi habits hek nalli ngai ni makoji adum kogi migrate tawra ani migi khunna magi nakna bang pham sing sida khunda silani khunda silabasu one settle tawbagi kudong sam sima phangraba magi manakta leiba another kogi purup ki village moi mutan thora kaneba sione bese si makogi chatnabi neba hinabi neba mogi pokda inde yarokpa mogi machak tu neba lerise madu makneba handa koira ulisi su masida makogi masim jim jankole asagi refugee hana asagi 1930 swai sida khatam ya adwai dadi yamna haibase 17,000 mutang haibani aduga ngasidi lakh 3 musu lakrabani aduna masisu masingi yankolakanda moidi yarani haibasinewa handaksi makogi khwaidagi matang chaba timing amani aina khallaga mitei singi mathakta landaraga mitei singi leminaba yadre maramaduna makogi tonganba separate administration ama natraga union territory ma piu habagi tanjado phangi tanjado loguneba seng singna haridi masini aduna togin to poni masidi wari sanaba sanadaba indiana hojik sanahali mena harisi warusin oiroidabnina manipur da tangdu leitaba pium hanjin hange hairagadi cookie se control to gun natana to pamba yam tan okay uzat ada maksi to wishnu amadu yeng badari sai tamse okay kari condition da haibisi dani luris mitei gi de hek horopodagi lanje hobusidagi mitei singi di condition amta leiti na ai ngai na su haijabado condition to leiti only lan tarai budu ngak thuk chana bo hona ba khatane ba aruda retaliate to bodu da khare hinjin ba korpa yawdo budi nate adudi msana tawne adumana sikakane ba ladies masida ngasagi asomda landarai ba kangbu haitare makoi gi di yamna chawna ngasagi plan to matungda agenda ma puthuga masida khoi tawdabni ka haisina shomda lepaga ngasagi mitei da lantardi mogi angle si yam chummasu yengdong uri ba mitei singda lantarani mitei singa hanarani mi kharasirani hanaradi mi sini moju uri bani aduna masida masit tawraba kanda manipur da khwaidagi chawba community haitadi major community haida haragadi mitei ni aduna makhoi da landaragadi leminaba yadre utkadoini masi utnabagi policy do makoina sanabra haibidugi chingnabuduni koidab lairise aduju masi adum summodo hom khangni aduga makoina haiba masidi miteina ST demand tawba tawdabaduga mari lenate sidi adum ST demand je tawramdrasune sigi lan sidi adum thoane bako aduga miteina ST demand tawba aduna sparking point when bagi waneba maduga sparking oraga masigi policy chi mohin sana bane aduna sidi mong soidana maki thola ga do ba makhni adum hanazu kangai singna dum haina ba adum leibani masi soidana thor dawre ase adu masita haujikse cookie singse tasengna makoi lam pamba adagi makoi kattagi ba khalsina makoi je pura ngawro bagum bane ladies haujiksu nagagi kunjide attack to bagi marang su tawre masi su tawye haibagi attack tawye haibagi mathang report se mayam lai masina
ꯑꯃꯨꯛ ꯎꯠꯂꯤꯕꯁꯤ ꯃꯈꯣꯏꯒꯁꯨ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯦ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯈꯣꯏꯒꯤ ꯃꯦꯞꯅꯦ ꯀꯥꯏꯅ ꯃꯈꯣꯏꯅ ꯄꯪꯌꯦꯛ ꯌꯦꯛꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯦꯞꯇ ꯌꯥꯎꯔꯤꯁꯤꯁꯨ ꯅꯥꯒꯥꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯦꯕ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯑꯃꯈꯛꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯦꯞꯅꯦꯅ ꯑꯃ ꯁꯥꯒꯠꯆꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯤꯝꯁꯦ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯪꯐꯥꯎꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯁꯥꯃꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯣꯏꯕꯀꯣ ꯍꯣꯠꯅꯕꯗꯨꯗꯤ ꯍꯣꯠꯅꯕ ꯌꯥꯏꯅ ꯍꯣꯠꯅꯗꯅ ꯌꯦꯡꯁꯤ ꯀꯥꯏꯗꯨꯅꯦꯕ ꯌꯥꯔꯒꯗꯤ ꯐꯪꯍꯧꯔꯦꯗꯅ ꯁꯤꯁꯤꯗ ꯃꯤꯇꯩꯒ ꯂꯥꯟ ꯇꯧꯔꯒ ꯀꯩꯅꯣ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯑꯕ ꯃꯇꯨꯡ ꯁꯤꯁꯤꯗ ꯌꯥꯅꯗ꯭ꯔꯦ ꯃꯣꯏꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯦꯚꯔꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯏꯟꯕꯁꯨ ꯃꯥꯟꯕꯅꯦ ꯑꯗꯨ ꯏꯟꯕꯒꯤ ꯃꯥꯟꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯠꯊꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯗꯔꯒ ꯃꯤꯅꯨꯡꯁꯤꯒ ꯌꯦꯡꯉꯒ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯆꯦꯠ ꯑꯃꯈꯛꯀ ꯐꯪꯉꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯧꯕꯗꯣ ꯄꯣꯄꯤ ꯊꯥꯅꯤꯡꯉꯦ ꯊꯥꯗꯣꯏꯅꯤ ꯗ꯭ꯔꯒ ꯇꯧꯅꯤꯡꯉꯦ ꯇꯧꯗꯣꯏꯅꯤ ꯁꯤꯅꯦꯕ ꯂꯥꯛꯀꯗꯧꯔꯤꯁꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯗꯒꯤꯁꯨ ꯌꯦꯡꯕ ꯌꯥꯏꯑꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯁꯤꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯏꯔꯥꯡ ꯂꯩꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯕꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯔꯥꯡꯁꯤ ꯂꯩꯔꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯁꯨ ꯀꯩꯝ ꯇꯧꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯤꯡꯒꯤ ꯄꯥꯛ ꯆꯥꯎꯕ ꯂꯝꯁꯤꯡꯁꯤꯗ ꯄꯣꯄꯤ ꯀꯌꯥ ꯌꯥꯝꯅ ꯊꯥꯔꯤꯒꯦꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯀꯌꯥꯝ ꯄꯨꯔ ꯆꯠꯂꯤꯒꯦꯁꯤꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯐꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯃꯨꯛꯀ ꯇꯛꯀꯗꯅ ꯐꯥꯒꯠꯂꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤꯁꯦ ꯃꯈꯣꯏꯒꯤꯗꯤ ꯃꯁꯤ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯍꯧꯒꯗꯕꯁꯤꯗꯤ ꯃꯥꯡꯖꯒꯗꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯜꯂꯣ ꯃꯤꯁꯤꯡꯁꯤꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯈꯔ ꯁꯤꯈ꯭ꯔꯁꯨ ꯃꯈꯣꯏꯒꯤꯗꯤ ꯄꯥꯟꯗꯝꯗ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦꯕꯁꯦ ꯐꯪꯉꯒꯗꯤ ꯌꯥꯝ ꯐꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯏꯕꯛ ꯐꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯦ ꯀꯥꯏꯅ ꯍꯔꯥꯎꯕꯗ ꯂꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯌꯥꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯦꯞꯃꯤꯟꯅꯕꯗꯨꯗꯤ ꯌꯦꯜꯍꯧ ꯃꯤꯁꯤꯡꯅ ꯂꯦꯞꯃꯤꯟꯅꯕꯗꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯦꯜꯍꯧ ꯃꯤꯁꯤꯡꯁꯦ ꯄꯨꯂꯞ ꯀꯣꯟꯁꯤꯟꯕ ꯉꯝꯗꯕꯁꯦ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯩꯅ ꯄꯨꯂꯞ ꯀꯣꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯑꯃꯈꯛ ꯃꯥꯌꯣꯛꯅꯔꯤꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯍꯥꯏꯅꯔꯤꯗꯣ CS4 ꯃꯅꯤꯄꯨꯔꯗ CS4 ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩ ꯃꯁꯤ ꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯤꯅ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯀꯣꯟꯁꯤꯟꯕ ꯌꯦꯜꯍꯧ ꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅꯀꯣ ꯃꯁꯤ ꯀꯣꯟꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯍꯧꯒꯗꯧꯕ ꯑꯃꯈꯛ ꯎꯕ ꯐꯪꯉꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ